Houjik thokliba laan asida lamdam asigi Meeyam ngak shennaba Hotnabada Thawai na pontha pikhraba Manipur Police ki Special Commando Unit Khabeisoi gi Havildar Takhellambam Seileshor Meetam ama ngasi Lamshang Akham leikai da Maikhum Hangdokhre Special Commando Unit ki SPTH Krishnatombi OC Vivekananda Unit asigi officer amadi personnel singna katpa Meetam adu Maikhum Hangdokpagi thauram aduda SPTH Krishnatombi na hai leikai Seileshor Special Commando da attest tauraba matung kumja lising ani kun humdoi gi December 5 da border town more da thokpa irang ama lamshang damak chatkibani adubu kumja lising ani kun marigi January 18 ki ayukta kuki khutlai paiba singna chatharakiba attack amada laikhitabani mahakna hingningai matamda mathak thongba singi wangakna amadi mathau masak khangna duty tauramkhi pumnamak adubu ikai khumnaba utpa oina Special Commando na ningsing Meetam asi imung manung amadi leibak Meeyam da khudol oina sinabani Meetam asi kumja lising ani kun marigi October 15 dagi Special Commando na semba haukhibani ngasi Meetam asi Maikhum Hangdokpagi sarup ama oina yamraba Special Commando gi officer amadi personnel singna condolence march amasu Jatki amadi leikidraba Seileshor gi Meetam da leikatuna ikai khumnaba su utki Maikhum asi Lamshang ki MLA S Rajan SPTH Krishnatombi OC Vivekananda amadi Special Commando gi teamna punna hangdokhe leikidraba Seileshor kumja lising amaga chamapan marifu marigi March amada Takhellambam Babu amadi Takhellambam Ongbi amu machagi macha taretni taret ki manungda atomba oina fangjakhibani hainasu mahakna makhatana phongdokhe